MSTV mieng tabiribasingbu namaitham kajalna khurumjari. Hauzik nunthilgi oiba pau pizari. Manipur Police Rising Day numiki khudol ama oina Chief Minister na nupi police singi mapangal hengatna bahana lairamba nupi police ki battalion adudagi hendoktuna nupi police khaktagi oiba battalion amasu athuba matamda haplagani amadi police personnel singi resan manida lupa changa hengatlagani haina lauthokre. Loinena tampaki mafam singda sankhai tawbagi thabak sathariba sing khudakta lepiu counter operation satharakpada nungaitaba thodok thokani haina Chief Minister N Birena phongdokre. Manipur Police na safong lakhiba chahi chama kunthani subagi Manipur Police Rising Day thoram ngasi Imphal gi First MR Paraground da Chief Minister Cabinet Minister Singh MLA Singh amadi Manipur Police ki makok thongba official Chief Secretary Additional CS Singh yauna pangthokiba aduda Chief Minister na wafam asi phongdokhibani mahakna makhata na hai state service ta chanaklabadi ethnic line natraga community da best toba wakhalon lauthokuna one Manipur one India haiba wakhalon da service tawgadabani police na mathau ningthina taroktraba matamda lo thugaiba pamba singna maning tamna police ki mahu sillaga lo thugaina ba khotnarakani police na ningthina thabak tawrabadi police ki duty kana amata na munba ngamloi lo thugaining ba singso thabak tawba ngamloi thokliba irang asina maram oiraga ching amadi tamda miyamna lakiba khutlai sing numit 15 gi manungda pikhalaknaba khangankhiba adugi matung inna mioi khara voluntary oina khutlai pikhalakle numit 15 ni haukhrabanina hauzik ching amadi tampaki mafam kayada park sanna operation chathari miyamna hauziksu voluntary oina khutlai pikhalaklavadi mioi sing adugi mathakta case natraga FIR amata lokhatloi irang asigi khudong saba lawraga tampaki mafam kayada sankhai thongkai tawbagi thabak ama chatharakliba asisu khudakta lepiu asigumba thabak sing asi counter tawrakpa matamda nungainadaba thodok kaya tholakpa yai Hauzik Manipur gi oriba phibam asi central government na matam chupada monitor tawduna leiri highway sing da gari thawriba driver sing da nomai kapsanbagi thawong sing su khudakta lepiu haiki Manipur Iran dugi waram oraga Manipur gi IRB battalion sindagi police headquarters sindagi police station sindagi और चिंगा मधी तमली मतगी लाख किबा पुलाई शिमदु और किबा निमितरा गा मंगानी आइने मतम पीर गा मधु की मनुगा नबी लबा सायंग तो बीर बार हाई की बनी मधु करे मखई की लाखवा हो रहे अदुगा मधु की 15 days दु लोग मतुगा और हिले में रैली यानी मतलब सत्ता ऑपरेशन दा ह्यूज arms and ammunition अगर recovered हो गए even अपने की grenade launcher यानी पुलिस material ना कोई recovered होगा असम एयरफोर्स पैरामिलिट्री फोर्सेस BSF CRPF ITBP मणिपुर पुलिस यहाँ पर joint combined operation करोगा कोई खुलाई यहाँ पर भारत का होए यहाँ भारत डरीली पुलिस सिंह फजलंग आपकी ऊपर स्टेट की सरकार सिंह फजलंग आपकी ऊपर कोई यूनिटी स्टेट पुलिस लाइन में ना कोई खाद्य बने रहे ना खुलाई भारत डरीली सिंह कुछ कया में यहाँ है कंसर्न Thoromaduda Manipur Police MRIRB gi tongan-tonganba contingent tarahumdoina mass part tasaruk yaki chahi asigi oina Manipur Police GGP na piba running trophy for best battalion best police station amadi the best police officer gi award lanthoki battalion gi oina first MR na ahanba 8 MR amadi 6 MR battalion na anisuba amadi 5th MR battalion na best battalion gi mana phangki Lampen police station na best police station Khongjong police station na second best police station amadi city police station na third best police station gi mana phangki akhanaba the best police officer award 2023 na Lilong PSK SI Dr. Asam Saitavati da pikre Thoromge saruk ama oina GGP gi makhada Star Sports ki mingchat purakhiba kaya amadi Manipur Police na tawkhiba thabak singi matangda iwa souvenir amasu phongki loinena handaki conflict asida lekhidraba state police personnel nipan yauna security force tarama thoigi mafamda ikai khumna utki amadi Manipur Police Sports Department gi oina leiriba sanaroi singa performance kaya su utki Gawada pangthokadawriba 37 National Games da saruk yanaba Manipur gi team coach ani khanbada politics tawbiganu haina Wusu Arjuna Award sing amadi national and international players sing maikaidagi phongdorakli ngase Manipur Press Cup ta pangthokpa pawgi mifam amada Arjuna Award M Bimalji Singh na hai Wusu Sansauda Arjuna Award ahum leina qualify oiba coach haptana chahi nipal mapal
nipal mapal Assam state ta posting lairuraba Manipur da posting lakpa hapta fadriba handak national games da satkadabada players singasu coordination amasung attachment laitaba update su oidaba coach ama Manipur Olympic Association na wusu Masanagi team coach oina khalakpa asi wusu sanaroi singi laibak thibani Loop ahum haibadi amuko UCM Ipsana wusugi stakeholder pumba player guardian district association members sing yauna pulaba matung sem kiba wusu association adu athing mathamlakpana maram oiraga ngase fawba sanadana leiba maram asina national competition kaya lakpa matamda matam sana trial tawba ngamdaba youth affairs and sports department na national participation tawuraba players singi damak financial assistant TADA pirambasu pikidaba sahi yamlakle masina maram oiraga state asigi lairaba sanaroi kaya sanaba tokibana state asina dominate tawduna leiramba Asian Games ta wusu masana yarakpadagi handaki Asian Games phawbada medal loduna lakliba game asing asidi atopa state singna hengalakpana nomadi state asigi wusu players sing mukhigadra haina mi paiba lakle Loop ahum na senkiba association adubu thinlakliba mioi singsu yawraga loop ahum amadi sport department ki Thaupuba Singh Manipur Olympic Association ge maru oiba Thaupuba Singh pumnamak platform amada famina duna yetnariba wusu association asi sanaroi singi damak khallaga athubada waroi sin pubira u haina MB Moljitna appeal tawrakpaga loinana state association leitabana maram oiraga sacrosanct tawinaba leitabadagi central ga thaba kaya lakpada state sige players singna application thaba ngamdabagi awaba mayoknari haina su phongdorakle Loop ahum sina association sima sahin laina da nama mawonga semgraba semgariba potsi so athingba ma lai haidana toroga ngasi phawba sanaraktaba potsi karigi damak tano tasina haraga pamdriba potsina thingaiba pot mayam singdu thopiro amadi akhoi civil organization moi ahum laiwa ki damak ta achoba thodang uraga laiba moi ahum su thopiro adagi akhoi youth affairs and sports department gi achoba thodang lauriba adagi akhoi department ki official singsu yahan biro adagi MWA gi thaupuruba sing maru oiba singsu yahan biraba matung sida tasina haraga tandu laita dana lairiba association sina victim tawraba akhoi sanaroi singsigi damakta khallaga platform amakakta phaminaraba matung sida afaba akhoi sayet nadaba adugumnaba association ama ubira u haiba masigi teams dani akhoi ngasi press conference tawjari basi Tha sege tara taruk-tagi hauduna numit maine chupna pangtholakpa Festival of Narrative Art ngasi pena phamsak amadi moirang sai khudol tambagi thoromga loina loisinkhre Hariba thoram ase Manipur State Sumang Lila Council amadi Theatre Mirror Imphal ani nakpunna khosam naduna Ibuyaima Sumang Lila Sanglen da pangthokiba kumapan suba moirang parwada yumfam oiba tha amagi training gi manung sanna chatharakpani ngasi loisinbage thoramda Jayan Manipur Dance Academy Imphal gi director P Bilasna athoiba mitung amadi theatre director L Brajamon Singhna thoromapu oina saru yakhi Thoromga mari leinana P Bilasna haikibada hauzikit Harok liba mirol asida modern art form singde platform kayada uba fangli adubu ariba matamgi art form singse uraktaba na tapna mangsing lakli mai horol dagi leraklaba art form sing yokhatnaba hotnabada leibak miyamna achoba thodang lominasi aikoi culture aikoi na ngakadabani hawalakliba mahiroi sing amadi artist singda cultural art form sing asi khara hena pak sangna sanna khanganabagi damak syllabus curriculum da hapagi tangai fadaba leiri haiki Hana lejaramba traditional art form sing asi hauthengna na uhanduna yekhanbiba amadi khanganabagi damak asigumba narrative festival asibu sinlang liba singbu thagatpa phongdokchari haiki Facebook ta YouTube ta loina ubo phangi aduga ariba akhoi gi maroina chathariba khongjong parwagumba moirang parwagumba pena hamsak pena lepsak kumba haiba makal mayam wari haiba thiba gumba adagi wari liba gumba haiba posing sidi angang sing asida akoi artist sing sida ubagi tabagi program toina taroktabni masi yamna maru oi haidana akoina sinna tawbi base ai haidana thakali
Chahi asigi me ahumdagi hauraga chingi kukisingna taba mafamsingda changkhiba mahairoi yauna maitei machasing kukisingna phaduna hapagi thaudo kaya thokrabasu maitei singna di drug konana farakpa kuki naha ama karigumba asoi angam amata yahondana police legal action lakhatnaba sinakre thaudo asigi matangda fangba pauda ngarang nungthil Imphal West amadi Kangpopi district Lonaba mafam amadagi Kangluki irang asigi akiba amata leitena drug yonhaunabagi damak tampak lamda kumlakhiba Kangpopi district ki Khotlandagi Jangkholan khongsai chahi kunthra mari apopa thangkhai khongsai asi maite khol ngakpa singna soft case anida purakpa heroin powder ga konana phaki Paraba Jangkholan khongsai bu khul ngakpa sing aduna asok apan amata yahwandana Kaksing district ki hianglam waba gai lamkhai fawba puraktuna mafam aduda leiba maira paibi singda sinaram ki Tungda Maya Paivi Singh Aduna Amu Kaksing District Police ki Additional SP Operation S Binoy Amadi Additional SP Law and Order Romendro Anina Lusingba Police Team Kauraba Matungda Faraklaba Drug Sing Aduga Konana Kuki Naha Adu Sinaki Maya Paivi Singh na Sinaraklaba Jangkhonglang Khongsai gi mathakta Hianglam Police Station na drug kamari leinaba case ama lakhatkre Amaromda Police ta Jangkholang Khongsai Sinaba Aduga Mari Lainana Maira Paibi Singi Maikaidagi Paumi Singda Fongdorakibada Me Ahomdagi Hauriba Lan Asi Maite Singna Hokiba Lan Nate Maitena Lamdam Asida Kondaminariba Furup Sing Asi Amato Oina Nusi Chanana Leminasi Haibani Kuki Singna de Makoigi area da Changkiba Maite Amata Ngasi Fawbada Hingna Tadorak Tree Adugo Maite Singna de Draka Konana Faraba Miwe Asi Fawba Matu Nama Soktana Police Sinabiri Adubo kuki singna losenduna thamliba maite singe haksang singdi ngasi phawba maite singda sinadri maram asina lenga amadi kuki singna maite mahairoi ani yauna mangkiba asiba haksang sing miyamda sinagadabani haiba wafam sing phondorakli ngasi aikoina achuk ningamdana laingagi tanja asida kuki na ko terrorism ge party singna ngasi drug ka konana aikoida khulai ga konana khuthana na bo honana pada aikoi khungak pasingna aikoi makoi bu pare adubu makoi singa se phabada koi dandi di yamna pininge adubu aikoi maitai haiba koi furup ase aikoi yamna ingthaba pamba shanti pamba adugumba kangbu singni aduna makoi na koi da taurai haibna koi laman khungada banate adubu aikoi gi mahairoi ani makoi na mafam marang khangandana huji phawbada leirise masi chap chana masi aikoi puthuhan biyo adugumba makoi na aikoi da thajaba ama gamena masi gi thajaba se makoi angang ani sigi langla langjil akoi da puthokpa ngamgani piba ngamgani haiba lei targadi ngasi aikoi khungak wajingna faraiba narco terrorism drug ka konana khulai ka konana phariba makoi singa se aikoi mari leinaba akoi authority da government gi side da akoi sinajagani maram aduna government gi side da aikoi da thajaba ma pibiyo madudi akoi gi hogji akoi mafam marang khangdana sire haibaju khangdabi aduga da hingi haibaju khangdaba aikoi gi isa ani ase masi gi langla langjin khangdang de aikoi da phangan biyo masi phangan laba matung da ne aikoi makoi bune aikoi mafam sana aikoi sinajage aikoi na makoi da hat patubba kana ma amata aikoi maitai haiba jati sina tongjaroi maram adu Mahiroi Singi Apunba Mifam Amangasi Kumalampakta Mahiroi Loop Tarukna Sinduna Aikhoigi Tunglamjat Kalase Haiba Timda Pangthokre Tharam Aduda Professor N. Joy Kumar Singh, Retired Professor, Department of History, Manipur University, Dr. Thiam Bharat Singh, Associate Professor, Center for Study of Social Exclusion and Inclusive Policy, CSAEIP, Manipur University, Dr. Arambam Noni, Associate Professor, Department of Political Science, Danamanjuri University, Hizam Rosan, President, Manipuri Students Federation, MSF, Lesangtam Lamyanba Maitei, President, Democratic Students Alliance of Manipur Desam, Sukham Bidananda, President, Kangleipak Students Association, KSA, Ningthaujam Danakumar Maitei, President of Kangleipak Suk, Oinam Nikarsor, President, Apunba, Ireipaki Maheroi, Singpanglup, Emsnes, Mathang Sitna President Member Sing Oike. Professor Zoina Haiki Bada Ngase Manipur da Thokliba Thodok Asina Maram Oide Hairaga Ngasigi Satra Sing na Tungda Lakadauba Singda Karamba Firep Thodang Laugadagi Haibagi Punbasi Yamna Nungai Ngase Thokliba Thodok Asi Itihas na Thokanba Ngaktani Aikoi Itihas Fajana Khangwa Mathau Tai Haina Phongdoki Manipur hai base karino
Manipur ini kawan sembelai Manipur harus kena jauh di bawah harus nasi idias ko kamli balang na idias ko balang na negeri ko kar na ayah masa satu sini masih kuat ter masih kanda masih aku juga lagi yang satu nasi baru ni kerana tu apa ni nasi ni history harus kamu nasi history oh itu semua insan masih tunggu apa tu kita beri parane apa ni nasi kau itu tahu aja nasi ni kerana kita tu dari tunggu itu parah kategori ber ada na apa ni history se tahu kata na history tahu ni kerana masih mama tahu kami Nasi Manipur si tongan makalgi singna bakayana kuliap tana thengnaraga lakpa dugumba lamdam mo khakne ala makha tarakpada su aikoi singna bakaya bang ko thengnarakhine aduga singna rakpa singa se aikoi mayok yaba ngamnana bagi damakta sugumba aikoi gi tungi yumbi ga doriba mahiroi singna aikoi da aikoi gi tunglam chat kalasi haibna mithonba asuma mifam asi aikoi pangthokpane aduga tongan ba warep kya amron ko lawraka ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯁꯜꯂꯛꯂꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯃꯨꯠꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯁꯤꯡꯅꯕ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒ ꯆꯨꯅꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯄꯤꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯦ ꯆꯨꯅꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯄꯤꯍꯧꯅꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯅ ꯁꯤꯟꯖ ꯂꯥꯡꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠ ꯀꯜꯂꯁꯤ ꯍꯥꯏꯗꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ Israelga Hamaska soknariba lan asigi matangda khananaba United Kingdom gi Prime Minister Rishi Sunak ngasi sawalsa numita Israel da thunglakre ngarang United States ki President Biden lakraba matung ngasi Rishi Sunak lakhibani Biden gi khongsata Israel na Hamas ge terrorism gi thabak thawong sing thengnabada leptana mateng pigani haibagi akanba wafam thamlakhi amadi Gaza amasong West Bank da humanitarian assistance oina $1 million chamasu pinanaba lauthokhi US President na Gaza da truck kungi mateng potlam sing puraknaba Egypt na Gaza crossing hangdokpasu yari haina su lauthoki amarom da Russian Foreign Minister na Gaza Strip ki civilian singi matengi damak Egypt gi ton kuntariat ki potlam sing thajin khre hairi matang asida nunthili pau sandok sabalo shinjare imestibi mi eng tabiri basingbu amuka na kurumjari